Khurumjari. Norris Window TV na Sandok Chariba News Analysis Ming Tabiri Bapumnamapu Ahana Maktada Taram Nokchari. Nasi Infal the Fonkiba Marueba pouches in the Karikaram Marueba headline sing. Yauribage have the Kanana Nabugidamakta, Ekogi Studio the Links in the library, Mingwena Panjarabda, Oza Dr. YENGKOKPAM, DHAKESHWOR, author and columnist. Ozabo Hamakada Norris Window Mikey Taram Nokcharism. Ozangasigi analysis asi makha chathar poina ngasigi ahan be headline se umtang thamjage power sector chawkan hanana ba renewable energy smart metering transparent billing mathau tai haina governor na phongdok ki bawafam ngasi ngarang asi khoi gi sangai holda khoi manipur electricity regulatory commission gi ahan ba mapok kumonga mari lenena governor na thamki bawafam asi khoi gi power sector chawkan hanna bogi damakta renewable energy smart metering transparent billing mathau tai haiba wafam ma aduga chief minister 𝐍𝐄𝐖𝐒 ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯩ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯇꯥꯔꯤꯐ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯑꯦꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯦꯂꯤꯚꯤꯖꯟꯒꯤ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯛꯄꯅꯕꯨ ꯀꯣꯛꯃꯥꯡꯗ ꯈꯨꯔꯨꯝꯖꯔꯤ ꯂꯤꯔꯤꯜ ꯃꯁꯦ electricity है मैम लोग खंगना रहे को माँ लेवा अमगी सोवा transformation हम पुरखु मतमदा electricity याव करके power sector याव करके याते है वैसे मिपुम तिंगना लोग खंगना रहा फमने मशीकी मतंग दा कोई ना तो इधोना क्या तो लोग मथुक तादरे दरकार ले वो पोची तो ना होना बकांदा मागे expenditure में दरकार ले मसी expenditure सिका मायना मागे regulatory system से ना मित तो वो ngam हाई ब issue दुने दरकार ले रिचे उसी से अदो ना मणिपुर से कोई की मागे power की potential ले बा इशिंग नुंशित अदुगा मागे sunlight सी मरंग काइने फंगबा pot अदी power की resource ओरी बा मागे sunlight की लोवा मा अदे wind कोई मिल दगी लोबा मा अदुगा अमना कोई वाटर की रिसोर्स दगी लोबा मा मागी पावर से को और आते न्यूक्लियर दगी करी दगी डीजल दगी अदु हाई में हम सिंग दु हम एक्सपेंसिव ओ पोनिना हाई वे एरिया सिंग असि मरु न कन्ना हाइड्रो पावर सिने बा पृथ्वी दा कन्ना मरम दि मसी याम का हैना मागी एनर्जी संग दबता माई नेचुरल रिसोर्स दगी लोबा अदुगा रिन्यूएबल एनर्जी सनलाइट दगी लोबा असिने होजि कन्ना पृथ्वी दा मागी केनो being thamna rei che nuclear dagi loba diesel dagi tongan ba magi heavy fuel mayam sing dagi loba energy si yam kan mai expensive oi bani na mai keno singa si ken taw dagi ada manipur city adigi potential lei bani lokta project lei re ko adigi di hojik lei ri ba renewable energy si maru oina sunlight hoji power panel koi gi solar plant panel में हम सिंची हापगा युम मथकता देगी तोंगान बा मागी public places में हम दा कई दा हापकान से दा मशीदेगी लाइबा power की कनो से मागी मोइना जगह हम दे store तोड़ कांदा मधुगी पैसा दु पीरेगा मुंगले रेगा कोई consumer सिंग दे योन बको process में हम से तौरी है बको लोइना मुक अफबा ngakta ni ada problem di still hoji su manipur gi leiri ba power की department की budget से deficit तारी है बा ऐडी budget से लड़ी बा मागी थादर रिबा मागी कोई smart meter पालसु अदेगी मागी tax period और transformation दी हम लाख रहे मई सी मणिपुर दा कोई ना खंगक पदा अंगांग वेडिंग ऐदा मई सी बलब सुमाइना अंगान ममता लेरम दे याम ना पिक ना कोई कहता है 60-100 इन तरोगा को माई तो थालंबा अदेगी दी even मई सांग तो कीमतिक नायरम दबा मई लाख एम सी नवी यादव फिल्म लेरम बदगी मणिपुर दा 2005 probably को साइड की ने मणिपुर पावर ट्रांसफॉर्मेशन अमा कन्न लाखरिबा स्मार्ट मीटर पावर कोई मीटर कोई प्रीपेड मीटर पालक पकोलक पकेदो लाखपा दे पावर डिपार्टमेंट से कंपनी ऑनथोरक पकोर पकेदो मैम सिंग से मसीदेदा मणिपुर की पावर सेक्टर दा लेरिबा मियोय मैम सिंग मणिपुर गवर्नमेंट के अचौबा इनिशिएटिव लेगिएना अखोइना मधु हाइदबा यारोयबको लेगी तौगी मैम डेडिकेट मैम तौगेबा द थिंग इज क्वेश्चन दी मधुदा एक्सपेक्ट तौखिबा मधुदा एक्सपेक्ट तौखिबा इदी हौजी लेरिबा मणिपुर की पावर कंपनी से अनी निदनको अमना कोई डिस्ट्रीब्यूशन अमना कनो अमा कोई ट्रांसमिशन अमा अनी सिगी लेरिबा मागी एक्सपेंडिचर से मसादगी लाइव इनकम सिना मसी मेंटेन तौबा ngamra
generate tawba ngamabra haiba question sineba lai se adai matang du ne moin object si tarif semba smart meter adu tawara tawba mayam hai mayam si ma adu bo haiba area si kamaina manipur si hoji bauta problem le si governance yobu ngamdaba mai di dum yoba governance yobu ngamdaba mai di yoraga mai gi and dum utilize tawba adu mai si na bagi magi SARS tax nung adu da khongpudi area khara khatang campaign tawbo ko masi kamaina tawbo dege yam luri se politics ka hata mai le isi ko mai governance tu ma yodragadi governance tu yodragadi magi leiriba tarif khongat pa tax khongat pa ama khongpa si yaroi dori ne adu leiba amane na ngasai mai pi dabdi yadamina mai de dum pi dori ne adana sai sidai da karawai da no khoi political vacuum ma leiri se haiba se leiriba khoi leiriba lengak sing si mai thausil na mai keno thawong sina masu fazana madu akhoi look at the corner ko manipur gi sing amadi tam leiriba area kudimok sama si fazana yohalla kan sida magi regulations semagadi hairiba posidagi mai tangkhai mena sob taw ngamgane na idi khallebo adu moi khansu khana rangoni kamai tawdage na adu hojik leiba posidi smart meter pale adagi di prepaid meter pale kole hairiba sing asi moi confinement zone ama khakta da nebo area mem sing then adagi di maru oina akhoi government gi offices of mayamama adigi quarter mayamama si sinariba paisa sina kamai regulate tawri paisa kamai tawri aya matam na ngawai koina si smart meter lacting ama lacting ke doing matam si de moi gi quarter da adigi di minister gi MLA gi quarter da adigi di ama gi office gi paisa thi da quarter mayamama jiu mayam sing do hojik na madu kamai na manage tawri ke high question sing ase masi yamna khoi yamna free and fair ko yam transparent over mongda hayo mayam sing se fazana regulate tor pataragadi mana ngasagi lariba magi sate accounting ki business ki perspective tagi di chummi yarne tawrobne ba madamdi khoi gi laiba pochi mai si asukte yolagadi unit khoi gi unit ama puthok pura sang yu paisa si asukni darka leba unit si gi maman si jana unit asukte yolagadi paisa si akhoi da madu phangane na moi business ki mai ken khot khrabane ba adu khot khraka no huji mangak tana division ta da tawri se ji da gadi mismanagement ne haibane adu masigi mismanagement se fazana laiba lenga khubiri ba mayam singa sina mai kara wai dona na akhoi den khangba expert mayam le mi dana ko magi business ki angle dagi power ki angle dagi laiba politics angle mayama adu mayam singa khana da kanda chouba ahong ba solution ama productragadi hai film sida lakta gadi company du mut pe film lakane namdi company amagi magi leri ba port myam sing si government na sum funding na kayam sang na piduri no pisa si adu tar hani du sa an film la adu na sigi poche masi poche tarak ngai da masi kara wai de ba political vacuum sing asi kamai na masi fulfill to goda ke hai ba leinari ba magi relationship masai si de dai di ming changani nge tongan ba magi siga maile matam dugi equipment adu matam gi scientific khoi keno advancement mayama technological advancement mayam lakani laiba mayam singa do khoina throughout manipur se masi mafam look and corner jaga khudi mosi na bangam dragadi haiba dugi wan thuk thoidona leiroi hena it is maina masi criticism swine thamning ya hoi sir yama chumba wa pham news an tham bigi bawa thaga chori ozama thang dam lak chage BJP booming chat thiana na ba Congress na hona bada natana daibaga sigi naha simbu lana lamjing le haina Home Minister Govindas ngarang phungdo ki bawa pham news janja manta da si ki Congress Kokro Janta Party ki khongjangda Manipur ka lu haina safe Manipur haina lauriba kholau asi Manipur miyam bulana lamjing bani Manipur mang ki balaitri haina honorable ko gi Home Minister Govindas phongdo ki bawa phum masi yam chauna issue se ko gi need ki issue se am kana hoji chauri badu ngarang su ko gi medical experience sing na ko gi khongjang junction basu hokre haba tare ngarang asi ko gi lebak sa chaubo wathok ma ori ko gi need exam asi question paper leak oirakpa amadi ko gi Union Minister Home Education Minister from Thado Haina demanda environmentalist habitat so nam wangchu ma hozik fasting hozik doma fasting zinga break tawre habagi paw ma de hafeti ai social media da urameuza JP Nadana kogi cha koi coffee da cha ama kogi wagi taliba demand singa do kogi pigani habagi matang da break tawre habagi paw ma di urame adubu kogi ngarangi junction ki ba khongjanje kogi Students Federation of Kanglei Park na susil laga ngarang ase experience myam ga khungjang junction ki bne ha patare masida lak chani so ja ko Home Minister na thambiri ba wafam se kamai na ga yeng be sa
Lain masih am luba nit Asia all India puno masih lagi khanggat laga medical experience maya mako maya masih lagi aku tam gaduri ne bako masih kita mengtami maya pesa thadan atana ma tawtana maya tawri bani hujik seko masih lagi question paper lik war pa hana manipur gi state ki tawri ni matam su medical kano se entrance te ki question lik we shi adam masi handak na hamana te bako since long back ma lay gre bako manipur state aji amu center masi ki kano se kaya masi ki gang si kaya sauro ge haba kan state ta masi tawba kan do state ki di mai organization do pipani na mi sing do kan torok ya haidana tawba de ki hendorok ta hoji ki national loina masi ki kano si de da sangshela bane awi ta kan masi am saubu kudong thiningai ki thak amada lae lakpani na masi marbukan minister fam thadokpana ama tawbana masi thodona idi kana kadau mande adu di moral responsibility ki wani adu lari bapot me am sing ase phajana maril teng thoktragadi ko yaro e ko lari bapot me am sing ase lari bam tawi me am sing ase minister na prime minister na question lik oi wona hairam dab di ya ba adu maduni da ko ki manung da lari ba mai ke no me am sing magi akhoi leiriba manungda leiriba mioi mayam sing kenariba mayam thau toi mayam sing do sap chan thigal la matung da madugi sap saba khoi sera ama pitragadi posi yaroi da ama leibani na phibam masi yamna aruba phibam ama ne buko adun leiriba pot mayam si maside da man changcheli ba aduna even magi ai khabar da para ko da thele hanagi union minister waramba aduga BJP president bo waramba Murli Manohar Joshi na senior citizen haitare hoji di ko yam phajana mana bokta chariba posi tungi experience degi narenda mayam sing asi masi yengkanda masi ki tabak sing asi phajana keno to khop chumi adu thabak sing asi maram sai kholi yana haiba mai comment thenare even Narendra Modi masamang na su masi akoi keno tong nei parliament ki mai session gi hodok pada mai si wafam si thamgre mai keno me am ha sing si keno manghal loi khol loi masi da chenabam te lem na tharoi kholoi haiba na sing ba mayama to e ko chi mayam sing asi yam serious be poni adu de da Sathariba issue siga aina politicalized mayam si mai sathariba mai si tawgi panasi di mayam pun mulai support tawe ko amasu adida kitang keno ta wamna jantar mantar da mai sangsa liba si da sep manipur haina ama lauri cha si ani si connectivity si karai da no haidu ma di ai gyan ta da bam di lebo masi gi posi de da sumai tawbana si na maram mor kan issue sigi keno che masi mangi da spirit chi mangi da haiba gi por amasu ngon da chingna ba phawe ko tawe posi spirituality am phare adu tasengna jandam mata sangse liba net exam du ada question paper leak obagi michara ku kholu ada ta mayam sing ase mayam punamak leriba mi punamona support tawdana government na kaina su asoba ma initiative loro po kholo port mayam sing lera jandam mata da sathari basi manipur gi irang si ga mai len sathaba eno din na te ko ada kana gumba emotional oiba mioi kharana madugi wafum du phongdokpa leiragasu leiragasu madu amtang khandara kanda issue ani se akhoi kolai toksenadana tonganba session amada tonganba pot amada mai posi tawdragadi hayeng mai keno si direction si tongana sakhiba yabagi akibu su leitaba nate aduna leiriba any issue kuri makse akhoi pot dilute toksen base masi madi manipur sep manipur na lawbasi lali haibai nate koi haise mai leiriba issue du ga ani si connectivity si karai da no jaina kidan ingon da confuse lei be wani adu lei da emotion na hendana mai lei ba tanjam da ma lauselu obi ai wari bo ko ama to bi adu posi hayeng lei ba magi spirit tu atopa spirit ama yauri bani na madu ge spirit tu madu ge hayeng diversion ama lei hidra haibana singbagi angon da singna ba phawuduni adon lei ba po myam sing tawri myam protester myam puna mangna khanu matam da mai issue du gi oiba mai clarity mai vision du clear ora kan du da ai thabak to maina tawhaningi hawa pham se ai sumaina thamjage Zamathang da mulak jage khoi ki Myanmar da gi drug kingpin ama Chorchanpur da fare habigi headline saba khagya paw khag yauri uza intelligence network sengatuna technical surveillance chathaduna loinana coordinate interstate operations sing chathabaga loinana thijinduna transnational drug trafficking network sing da target tawraga NSB na chatharapa khongjang amada drug kingpin ase phagat pani habigi wafam yauri uza masida sunadana NSB na crackdown chathabadagi Myanmar gi akhoi gi drug la lomba sing umangam sung turil da oina chathalle habigi paw ma yauri masida hana
mamangda haipatare mamangda surveillance amasung scrutiny na kahina cheksinna tawdringai dadi drug lalonba sing ase khoi by road ta dum kano chalamba kano tawbata haipatare lambi lamkhangda dum puraga chalamme haipatare adu hojik yamna cheksinna thijalakanda arai bamongda khoi lambi sing chijana duna chalambadagi hojikna umang wamang amsu turilda budura chatle habigi paw amsu yawri oja kamai thamini ni sing homeste Zaki kingpin power khotpa du dai se yam ngasina han ban te da yam toina dum thokare koren keno yawi college lui le da bangal te ni ko si anoba issue man na te ram repeatedly thokre problem di akoi da lai ba issue di lai ba drug ki mafia kamu sing asi de democracy ki government si democracy ki lai ba government ni na ko magi power generator ko matam da magi koi power structure sem ko matam da magi people ki kari pot mayam sing asi de da high river drug lalon ba de drug ki karba tau ba senjau pai ba mayam sing kari sing mayam sing asina magi le ri ba power structure da sanghan gi ba si da ne program di tai na te ba ko power structure da sanghan gre ba mo si ai di drug lalon ba drug mafia to adu ta ga di makoi na lengak ama pai ba si lebak tu phan gi haina pai ba gi wani drug lalon gi na pai gi tar ga di kamai to ni ai lengak pai ga drug lalon gi na pai gi tar ga di kamai to de ge ba sai gi issue si ne ba la ise lengak pai ga si gi sai si da ne ba ko gi leiri ba pot mayam sing ase other people na masi electoral sing ase na kamai na mui sing ase warak ka de ge hai ba wafam masi khoi na mi khudi mang loi mak drug lalon ri na te da na ko ada drug lalon ba na te ama to ba na te ada makhoi sing ase na kamai na power structure sanction gri no have a portion ne yam lu ri se then atraga sanction gra ga madu khudong chab lo ri bra have hana torom dra su sanction gra kan da madu yaw ri ibra have por ma hai ri ba pot sing ase ta sing na drug lalon bagi kari mafia ki kari tawri mayam sing ase di makhoi na satli ba kholi ba kai dawri ba hojik surveillance taw ba ge adu torda jungle da adu torda tawre hai ba mayam sing sat pata ga su mi mayam phai mi mayam si aso sang mayam se ne ma mayam tawe bu ko tawe mayam pura maksi de da khoi da only thing drug thing ba ngam ga da ba khoi gi drug thi kano ji muthak ka da ba di kamai to ga da ai khoi gi mayam sing asina drug ki cartel mayam sing ase masi na power structure da lakna bagi magi root che masi akoi people sing thing ga dong ne ba makoi sing sino power structure rek sanction la lai khra ba drug ki issue di chuloi lo ra ba never ending oi ne ba ko ada maram di lairi ba porchi yam acho ba security mayam da challenge to wangam ba na tawri ba pot amane ba aro security da challenge to wangam mi ba pot sing aduna security to compromise to wangam ba mechanism man natra ga di kamai to ni natra aduna maram warakanda leiriba power structure da ai kana no ai khangde ko but makhoi na yam sauna drug cartels mayam sing asina yam sauna drug la loliba puriba kholiba tawriba mayam sing asidi makhoi gi power se makhoi gi shakti se akhoi gi leiriba lengak loi sing gi power structure da moi gi mi adu moi gu support tawa moi gi through da gi generate torpa mioi sing yaubda gi ni haiba sidi masidi logically proof tawa ya ba praman ru pot amane ba ko aduna haiba sing asu yahon ba si laihandra ba khoi gi miyam sing asina adu automatically jaki keno se dum pharakane ba natri bokti sidhe hengatlinge ma sum hengalakani haina ai sumaina thamninge Maza mathang da koi gi puya amadi Joint Tribe Students Association amadi FNCC na drive makha chatharapo oina Tamenglong District Hospital gi fibam sing yang singkre hospital asida koi pediatrics amadi surgery doctor laitaba nurse tara da ki manung da taruk na mahut silamba thengna rakhiba amadi koi gi medical superintendent na fawba koi gi mai gi thodang haiba tare koi gi electrician gi thodang fawba lauduna leiramne habegi wafam neza masi nongini gi mamang da gi chatharapa laigre masida koi gi yamna fibam soksalamba haiba tare masida koi gi laingak ki thabak se tawraga posting tariba mafam da chatning drabadi koi gi tawning ba mi sing da oina tawhallasi haibagi wafam su puyana thamki wafam ni kamai thamini ngaja masi yam na chronic oi ba pot amane ba ko lady ba pot che di medical and education haibasina laibak asigi backbone ori ni yanglin saru ori bane ba ko taibung mi puna makse nanu haibam te yaroi ba adu mahi tam da be yaroi ba pot me puna makse adada akoi gi di high ba pot ase karamaina government na masi monitor tawri ge haba privatization tawra iba pot ase high sector ni sida high privatization tawri se masi na akoi gi mi bagi marak sida
ꯑꯩꯈꯣꯏꯒꯤ disequilibrium ama thoale ko social disequilibrium ama leheli she hairiba pot an sida highly koigi privatization torpadagi ne ko aduna maram orakan asida government gi leriba school and the medical institutions sing ase mapung phana phajana ran tawba ngamakri bane ko masida policy semdo khadaba makhan makhan gi meham leire ko aduna leriba pot meham si masi sai sida tela matam sida masi gi area sida khanabada matam ai chane na khande koi pamjaba wakhalon kaino su mayam lei mang su sometimes as karaga dum phongdo ke balai ko and medical experience amu ena mana medical profession da sangi se han bada koina aikoi gi leba asida kwaidigi leiriba port se medical experience yam khalak padi yam phe ko but kedobi yam khal eno haiba issue sine ba koina neinaga da ba port se kaidobagi no wasu yamna experience oire iba posi kari kino haiba ma adai oiningi ba kamu sing asigi magi motive magi mentality si kari no haiba ma haidi haiba anisidi purely lucrative kenoga yamna thapna ba pot amane ba haiba sinpam da professional oriba mayam sing asida paisa phangba yade haiba di nate paisa di phangada bani moigi asuman mai hing maju hing bada pisa sang bani na ko but highly masida commercialize rokana business motive ta haidi koigi profit and kenogi kenoda oina sathara pataragadi human gi flesh ta business to wo samana rakane ko issue se aduna sai area se aikogi lengak lun asina kamdona masi monitor tori haiba pot ama hairiba mayam singa si tariba doctor ji mami matha loi lerangani ama lerangani kamai lerino and even medical gi profession and school gi profession jibo siga sidi ko to some extent masi koigi non transferable post oina bok leigadobani haiba aigi opinion lejebu ko magi leriba pot myam singa se magi makhata ba study tawba tawdabuduna tongambamni hairiba area sing asidagi karigumba even hairiba profession asida thabak tawramba sing asina karigumba atopa profession ama da honge haitargadi hana na magi thabak mana honge na target tawbudu phangringai da thabak tu han thadonga dawne natra aidi samna hakanda aisi doctor oire doctor khalle doctor oina aisi MPS amu IS oining ebu ko adu tagadi ma IS oidu thingbai nate MPS oidu thingbai nate but hana mana oijeri ba medical profession do madu hana totally madu thadok piyo bu ko thadok ba thau phang madum thadok bana taba thau phang abu thadok khine bu ko aina hainingi sina thau phang dringai da madu thage na khan ba taragadi madu da hana sangbiru rano bu ko adudum target to bi khro bu ko adu option na moira manadi masin yam luba area amane bu ko oza haiba edu health keno ma haiba posi aina masigi poaching ase na to wadagi experience mayam sing asina masidai da engalai sing ase mana doctor oiningi bisi kari gino haiba posi hana mek sengbam di change bu ko adu mek seng matungda loiba experience oibiu ka sukaide adu tawuda bu mana oiningi ba magi doctor oiningi ba kari gi mayam sing adu magi hujik magi thamoido kaido baino haibadum di mek sengbam change bu ko adu mek seng ka du da mana magi profession duga mana tawningi baduga magi ethics duga sanaribra ise mana self decision am lojega dawne bu ko adu kandu da masi tawgadabani natraga di posi yana masi human gi akhoi gi place ta masi business to boina tholakani adun leriba mayam yenghen mana chatpana adu na dana ga thoidona masi yam kaina kana ga dam tungti yenghen lei ngom gadam nate thengnaruba marai buk thiba khana da thokpe yai wari bo ko ama tawbe yai adun masi di yamna leiba ase leiba oina pandabagi leba asi leba oina pandabagi ni khong kano ne ba magi symptoms ne uliba mayam sing ase ad leba oina palama tamda posi loimak tholakani taseng leba ama haibisi laitabagi symptom ne ba koida kai ba pot mayam se drug lalomba adai health education da business to ba kaido mayam tholi mayam sing se leba si leba oina pandabagi khudam ama ne ba ko adu aikoi mayam leba ki leba oina pan kamaina pan ga dage se akoi gi mayam sing asina khandradi kamai tawni kanamtana sagadi lagadi khanbiro ebo ko aduna akoina masi khanbagi thongna ama koida akoina lebak sigi mapuni lebak sigi akoina dise logadabni aba lebak si akoi gi miyam sina akoi semgadabni haiba wakhallon asida punamoksi lera kandar madrugi tholobu policy duna afabu oiduri ne ko natragadi akoi lebak se as nang adu taw na injan letaragadi daita lawgi ba mising aduna mana apam badur mongo taw gata ba nang gi daita yauri se haiba mayam sing adu khanba ngamai thongna ama leigadong ne ko adu leitragadi posi yaroe na idi sumain thamningi
ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯇꯥꯡ 12/12 ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯥꯟꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯀꯥꯝꯖꯣꯡꯒ ꯆꯥꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯑꯇꯩ ꯈꯨꯟꯁꯤꯡꯒ ꯐꯥꯎꯅꯕ ꯇꯨꯔꯦꯜ ꯃꯔꯛꯇ ꯁꯥꯕ ꯌꯣꯠꯀꯤ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯊꯨꯗꯦꯛꯂꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ Honorable Home Minister Govindasna Phongdokibada ꯑꯩꯈꯣꯏꯒꯤ ꯊꯨꯗꯦꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯏ ꯀꯥꯡꯕꯨ ꯑꯃꯅ ꯄꯤꯈꯠꯂꯛꯄ ꯄꯥꯎꯗꯅ ꯊꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔꯒꯤ ꯋꯥꯡꯃꯗꯒꯤ ꯆꯪꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯊꯨꯗꯦꯛꯈꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅꯕꯒꯤ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯅꯤꯁꯤꯅꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨ ꯀꯋꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅꯤ ꯑꯣꯖꯥ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯕꯨ ꯁꯤ ꯆꯞ ꯆꯥꯕꯁꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯜꯂꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯩꯕꯥꯛꯀꯤ ꯂꯩꯕ ꯊꯣꯡ ꯑꯃ ꯊꯨꯒꯥꯏꯕꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯩꯇ꯭ꯔꯦ ꯐꯦꯜ ꯂꯣꯏꯔꯦ ꯊꯨꯒꯥꯏꯔꯦꯅ ꯁꯨꯝ ꯃꯇꯝ ꯂꯧꯕ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯂꯩꯉꯥꯛꯀꯤ ꯃꯥꯒꯤ expansion do krai yori gi haba potugi leri ba posing masi yam kai ni ngai ne bu adana hai ba posi yam kanu su comment pinning de ko masi la lo ba ke do ba do da ga ma me le no posu leram bi ai ko ade tangai padana hai ba posi de da lo enda adu matak ta mani posi hoji yam na conflict zone ama oina hoji leri ba pot amoi leri mina sai ba sibai sing asina dum plan tor ko torom bu su dum yari ne bu ko ka ma sai si de da amoirom de kanu sanga equally ga haibana singbai kari mayam masi akoina possibilities mayam leikre adu possibilities sing di hayeng masi puthokpa ngamdragadi haiba pora sida bom thugai si kanano na puthokpa ngamdragadi pali bale nga tu na ultimately moina tawbane na akoi lobu tabane natra ne lega moida nga on sinare du bom thugai ra mega palega akoi da puthoro hayabrane adu mayam adu tolo mayam lu tokpiro ne paisa mayam lebak de khaiga to lu tokpiro kan tokpiro ko adu yam thuna puthropio adu haiba mayam sing asigi leriba keno sing se lengak yori haiba do leiba lengak sina masi mayam da uhanbiu haina iri smai thamni ꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯟ ꯀꯥꯕ ꯑꯃ ꯂꯩꯔꯤ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯒ ꯆꯥꯅ ꯊꯛꯅꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯕ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯌꯥꯝꯅ ꯕ꯭ꯔꯨꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤ ꯇꯥꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯁꯜꯂꯛꯄꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯖ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯠꯆꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄꯅꯤ ꯑꯣꯖꯥ ꯑꯔꯣꯏꯕꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ pangthengda thingna bai duni da sini ko amana mu thingge amana mu thingge penda bagi lambi thing bai si ko loimak thingnare amasu amusu thingnare pali balenga asidane ultimately da tare ise ko lenga sina kari lokhat li ga ba por sine ba amana bu thing boru su amana thing boru su kamaina hangdon ga ga ba moi mechanism su kari phona ri ke ba natraga na hangdon na bagi mechanism du kamaina silli ga ba por silenga na logo da ba na to majida akoina kari ahi pa sadana ma to da aji mu counter blockade amuk tawre na hairo ama mu hairo pangthing da thing na le ga leba ase leba oina leitraba masida ta na sinba kongai am su yauri bane adana masi gi posi am lobo masi political kanoni da yamna khoi political loba magi kano me am leidi ko masi de posi akoina adune na amagi sentiment da panga nga ma yaba pona te masi gi posi loina mak politically kano ga mai lena po ngakta ne ko loi khangna ba ngakta ni adana khangnari ba pot me am sing sigi maram da akoina yam kanna ka su hainingai leite thingi ba kamu su kari ge thinganu hai bu su khangi moina kamai tawi ka loi lenga su loi khange ba ko khangna moina apamba manipur shep ama tawningi ba ko adu gi ta da gi ne ba tawi myam sing ase adu tan ba pam da ba su lei ri ba ko adu ga ne muk ri ba myam sing ase ada kanana ngam gi adu matam na por pata ba ni yeng ba ta ne tra ko akoi di hoji sida kari hayo ni kamai taw phani hayo wi ab po su na te hoji leiba po sida only thing sathari ba thoi ba thodok sing asina design taw ba pamba manipur ama leiri adu gi pami ba design taw pami du gi mayok ta pam da ba
amasu leiri ani shi contradiction ne hojik leiri se aduna kanana ngamge dudi time will brings the reward aibam lakane ko adai tu khoi matam ngai banu tana hoji there is no other option ene ismai thamje yam nungai je ja jana chin matam kya kai thopidana notice window gi news analysis saru ya biduna mapum fan bibagi tamak ta jabu haninga ne thaga pa phunduk chari loine notice window tv na sandok chari ba news analysis matang sa roshin chari miyeng tabiri ba pumna mapu amuka su hanna khurum chari Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 centimeter ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Sparkle Educational Service ki Career Counselor ki female amasung male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung experience leiraba miyoisingna apply taubiba yagani hena akupa marol gidamak 7005063196 natragana 9366230077 da contact tawirau natragana aikoigi office Sparkle Educational Service second floor Northeast Window TV building hata New Chekon Road Imphal East Manipur da lengsin birau